mayam, good morning. Morning dagi hore ko. Mayam kamay na taunarige. Nungayramgani khale, nungay na lebiyo ko mayam. Nasidi ayuk dagi hore vlog se chaloli ko. Chaloli changang loli. Ma'am akwai breakfast ꯆꯥꯗꯣꯔꯦ ꯁꯤꯗ ꯊꯣꯏꯕꯤꯐꯝ ꯂꯩꯔꯦꯀꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯉꯁꯤꯒꯤ ꯌꯦꯔꯨꯝ ꯈꯔ ꯐꯨꯠꯄ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯗ ꯀꯦꯛ ꯂꯩꯔꯦ ꯁꯤ ꯆꯥ ꯂꯩꯔꯦꯀꯣ ꯁꯤ ꯕꯅꯥꯅꯥ ꯀꯦꯛꯁꯦ ꯍꯥꯏꯒꯦꯀꯣ ꯁꯤꯒꯤ ꯕꯅꯥꯅꯥ ꯀꯦꯛꯁꯦ ꯑꯩꯅ ꯁꯦꯝꯕꯅꯦꯕꯀꯣ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯦꯝꯕ ꯑꯗꯨꯗ ꯑꯗꯨꯝ ꯈꯔ ꯐꯖꯅ ꯑꯗꯨꯝ ꯇꯥꯏꯌꯦ ꯁꯥꯔꯤꯉꯩꯗꯗꯤ ꯑꯩꯈꯣꯏꯁꯦ ꯄꯥꯛꯅ ꯇꯥꯗꯕ ꯃꯥꯜꯂꯦꯕ ꯑꯗꯨ ꯏꯪꯉꯀꯥꯟꯗ ꯐꯖꯅ ꯇꯥꯊꯣꯛꯈ꯭ꯔꯦ ꯅꯍꯥꯟꯈꯩꯗꯤ ꯃꯥꯅ ꯁꯦꯝꯕꯅꯦꯕꯀꯣ ꯃꯥꯅ ꯁꯦꯝꯕꯗꯣ ꯈꯔ ꯇꯥꯕ ꯋꯥꯠꯂꯦꯕ ꯍꯥꯏꯕꯗꯤ ꯈꯔ ꯊꯤꯛ ꯑꯣꯏꯃꯟꯕꯩ ꯃꯥꯜꯂꯦꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯁ꯭ꯄꯟꯖꯤꯒ ꯑꯣꯏꯔꯒꯀꯣ ꯇꯥꯏꯌꯦ ꯌꯥꯝ ꯍꯥꯎꯖꯥꯠꯅꯤ ꯃꯩꯗꯥ ꯌꯥꯎꯗꯦ ꯑꯗꯨꯒ ꯕꯇꯔꯕꯨꯗꯤ ꯈꯔ ꯍꯥꯞꯄꯦꯀꯣ ꯃꯩꯗꯥꯗꯤ ꯌꯥꯎꯗꯦ ꯑꯗꯨꯒ ꯆꯤꯅꯤ ꯍꯥꯞꯄꯦ protein powder ꯍꯥꯞꯆꯤꯟꯕꯅꯦꯕꯀꯣ ꯄ꯭ꯔꯣꯇꯤꯟꯁꯨ ꯌꯥꯎꯋꯦ ꯌꯦꯔꯨꯝ ꯌꯥꯝ ꯍꯥꯞꯄꯦ ꯑꯗꯨꯒ ꯀꯩꯅꯣꯒ ꯄ꯭ꯔꯣꯇꯤꯟ ꯄꯥꯎꯗꯔꯁꯨ ꯍꯥꯞꯄꯦ ꯆꯥꯊꯣꯛꯑꯁꯤꯗꯤ ꯑꯩ ꯏꯁꯤꯡ ꯈꯔ ꯊꯛꯆꯤꯟꯒꯦ ꯍꯥꯟꯅ ꯆꯥꯗꯦ ꯃꯌꯥꯝ breakfast ꯆꯥꯔꯁꯦ ꯑꯩ ꯆꯥꯏ ꯄꯤꯂꯣꯅꯤꯀꯣ ꯍꯥꯎꯅꯤ ꯌꯥꯝ ꯊꯨꯝꯗꯦꯗ ꯈꯤꯇꯪꯗꯤ ꯏꯪꯉꯦ ꯏꯪꯉꯦ ꯑꯗꯨ ꯑꯣꯏꯁꯨ ꯁꯤꯂꯗꯤ ꯑꯥꯏꯁ ꯇꯤ ꯅꯠꯇ꯭ꯔꯁꯤ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯅ ꯁꯦꯝꯕ ꯕꯅꯥꯅꯥ ꯀꯦꯛ ꯑꯁꯦꯡꯕ ꯂꯩꯕꯗꯨꯒ ꯃꯥꯟꯗ꯭ꯔꯣꯅꯦ ꯃꯥꯜꯂꯦ ꯗꯨꯀꯥꯟꯗꯩ ꯂꯩꯕꯗꯨꯒ ꯃꯥꯟꯅꯩ ꯑꯗꯨ ꯈꯤꯇꯪ ꯍꯣꯠꯄ ꯑꯗꯨ ꯈꯤꯇꯪ ꯍꯦꯜꯗꯤ ꯚꯔꯖꯟ ꯑꯣꯏꯕ ꯄꯥꯝ ꯑꯣꯏꯜꯁꯨ ꯌꯥꯎꯗꯦꯅ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣ ꯇꯧꯁꯤꯔꯥ ꯑꯩꯈꯣꯏꯒꯤ ꯐꯤꯁꯦ ꯃꯌꯥꯝ ꯁꯟꯗꯣꯛꯑꯦꯅ ꯑꯃꯨꯛꯇ ꯄꯦꯀꯦꯖꯤꯡ ꯇꯧꯔꯒ ꯊꯝꯖꯤꯜꯂ ꯊꯝꯖꯤꯟꯈꯤꯁꯤꯔꯥ ꯑꯩꯈꯣꯏ ꯁ꯭ꯅꯦꯛ ꯑꯣꯏꯗꯅ ꯁꯦꯝꯕ ꯉꯝꯒꯗ꯭ꯔꯣ ꯃꯌꯥꯝ ꯉꯝꯅꯤ ꯌꯥꯝ ꯂꯥꯏ ꯀꯩꯅꯣ ꯑꯩ ꯌꯥꯝ ꯍꯩꯇ꯭ꯔꯣ ꯃꯥꯁꯨ ꯆꯥꯎꯕꯗꯅ ꯇꯥꯛꯄꯤꯕꯁꯤꯗ ꯁꯔꯄ꯭ꯔꯤꯁ ꯑꯃ ꯍꯥꯞꯈ꯭ꯔꯦ ꯗꯥꯎ ꯌꯥꯗꯕ ꯀꯥꯏꯅ ꯑꯩ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯉ ꯇꯧꯔꯤꯅꯤꯀꯣ ꯅꯪꯒꯤꯗꯨ ꯁꯨꯡꯆꯥ ꯆꯥꯗꯦꯅ ꯑꯅꯤ ꯃꯈꯜ ꯁꯦꯝꯃꯦꯕꯀꯣ ꯑꯃꯅ ꯑꯣꯚꯟꯗ ꯇꯧꯔꯦ ꯑꯃꯅ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯗ ꯍꯥꯞꯄ ꯀꯥꯝꯃꯦꯕ ꯁꯤꯅ ꯑꯣꯚꯟꯗ ꯇꯧꯕꯗꯨꯅꯦꯕ ꯑꯣꯚꯟ ꯇꯧꯕꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯃꯁꯛ ꯐꯖꯩꯀꯣ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯒꯤꯗꯨꯗꯤ ꯌꯥꯝꯅꯗꯤ ꯁꯣꯐꯇꯤ ꯑꯣꯏ ꯑꯗꯨꯒ ꯃꯁꯛ ꯈꯤꯇꯪ ꯊꯤꯕ ꯁꯝꯅ ꯉꯁꯤ ꯆꯥꯊꯣꯛꯀꯗ꯭ꯔꯣ ꯇꯥꯃꯣ ꯍꯣꯏ ꯆꯥꯔꯦ ꯑꯁꯤꯂꯦ ꯒ꯭ꯔꯣꯁꯔꯤ ꯍꯣꯜ ꯇꯧꯔꯛꯀꯦ ꯄꯨꯡ ꯇꯧꯔꯁꯦ ꯍꯧꯅꯤ ꯑꯩ ꯇꯧꯔꯣ ꯍꯥꯏꯔ ꯑꯗꯨ ꯄꯨꯡ ꯇꯧꯔꯁꯤ ꯄꯨꯡ ꯇꯧꯔꯁꯦ ꯄꯨꯊꯣꯔꯛꯑꯣ ꯁꯤꯅ ꯍꯟꯗꯛ ꯑꯣꯔꯗꯔ ꯇꯧꯕ ꯄꯣꯠꯇꯨꯅꯦ ꯂꯣꯏ ꯆꯠꯂꯤ ꯃꯌꯥꯝ ꯂꯩꯔꯦ ꯑꯩꯒꯤ ꯅꯨꯄꯥꯅ ꯒ꯭ꯔꯣꯁꯔꯤ ꯍꯣꯜ ꯇꯧꯍꯟꯒꯦ ꯇꯧꯔꯣ ꯁꯦ ꯍꯟꯗꯛꯀꯤ ꯑꯣꯔꯗꯔꯁꯤ ꯂꯩꯖꯔꯦ Pure basmati rice, kanoni. India getting yellow color. 5 kilo. So high to. Orji. This is the horse. The bagi. India get pure basmati rice. Got ini. Kalau yang bayi kan yang basmati rice jadi bagi jika sama-sama udah untung kan lebih kok. Kalau nanti si basmati When you put us out, by this year, the weather is harsh. We don't want to steal a sound of you. Long grain rice. Other basmati had it. Other basmati. But you had a long grain in Chang. Ado,
ꯁꯤ ꯑꯣꯏꯅ ꯇꯧꯔꯦ ꯃꯆꯨꯁꯦ ꯇꯧꯋꯦ ꯑꯩꯈꯣꯏꯅ ꯑꯣꯔꯗꯔ ꯇꯧꯕꯁꯦ ꯐ꯭ꯂꯤꯞꯀꯥꯔꯠꯇꯒꯤ ꯇꯧꯋꯦꯕꯀꯣ ꯐ꯭ꯂꯤꯞꯀꯥꯔꯠ ꯃꯤꯅꯤꯠꯁ ꯍꯥꯏꯅ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯦ ꯃꯤꯅꯤꯠ 10ꯗ ꯂꯣꯏ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯗ ꯑꯩꯒꯤ ꯁꯨꯄꯔ ꯀꯣꯏꯟꯁꯨ ꯂꯩꯌꯦꯕ ꯄꯣꯠ ꯃꯌꯥꯝ ꯂꯩꯕꯒꯤ ꯁꯨꯄꯔ ꯀꯣꯏꯟꯁ ꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯁꯨ ꯈꯔ ꯈꯔ ꯁꯤꯖꯤꯟꯅꯕ ꯌꯥꯏꯑꯕ ꯑꯩꯅ ꯑꯗꯨꯗꯒꯤ ꯑꯣꯏꯅ ꯇꯧꯔꯦ ꯍꯟꯗꯛꯇꯤ ꯑꯗꯨ ꯃꯃꯜꯗꯤ ꯊꯣꯛꯍꯜꯂꯒꯦ ꯁꯥꯏꯠꯇ ꯁꯤ ꯃꯆꯨ ꯂꯩ ꯃꯃꯥꯡꯒꯤ ꯇꯥꯕ ꯃꯆꯨ ꯃꯥꯟꯗꯦ ꯑꯗꯨꯅ ꯆꯦꯡ ꯈꯔꯕꯨꯗꯤ ꯂꯩꯔꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗ 2 ꯂꯩꯁꯜꯂꯤꯗꯅ ꯑꯩꯈꯣꯏ ꯅꯦꯅꯦ ꯍꯣꯏ ꯂꯥꯛꯄꯒꯤ ꯑꯗꯨ ꯆꯦꯡ ꯈꯔ ꯂꯩ ꯑꯗꯨꯁꯨ ꯀꯣꯟꯗꯤ ꯀꯣꯟꯅꯔꯔꯣꯏꯕ ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤꯗꯪ ꯆꯠꯈꯤꯅꯤꯕ ꯑꯗꯨꯒꯤ ꯁꯤꯜꯂꯦ ꯑꯗꯨ ꯀꯩꯅꯣ ꯇꯧꯋꯤ ꯄꯣꯠꯁꯦ ꯍꯦꯛꯇꯅꯦ ꯍꯧꯖꯤꯛ ꯈꯔ ꯑꯣꯔꯗꯔ ꯇꯧꯔꯒ ꯍꯦꯛꯇꯅꯦ ꯃꯔꯛꯇ ꯑꯗꯨꯝ ꯂꯣꯏ ꯂꯩꯔꯝꯃꯦ ꯈꯪꯍꯧꯗꯦ ꯑꯗꯣ ꯃꯔꯛꯀꯤꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯁꯦꯝꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯁꯤ ꯖꯁ ꯊꯥ ꯍꯧꯔꯛꯄꯗ ꯑꯣꯔꯗꯔ ꯇꯧꯕꯁꯦ ꯁꯤꯗꯪꯅꯦ ꯁꯦꯝꯃꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯣꯜꯂꯤꯁꯤꯗꯤ ꯁꯨꯝ ꯑꯣꯟꯂꯥꯏꯟ ꯑꯣꯔꯗꯔ ꯇꯧꯕꯗꯨꯅꯤꯗ ꯍꯟꯗꯛꯀꯤ ꯌꯥꯝ ꯑꯗꯨꯒ ꯃꯤꯅ ꯅꯣꯏꯗꯤ ꯀꯩꯅꯣ ꯇꯧꯔꯝꯃꯅꯤ ꯀꯥꯏ ꯍꯥꯏꯔꯛꯇꯥꯏ ꯅꯍꯥꯟꯋꯥ ꯌꯥꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯅꯥꯛ ꯌꯥꯝ ꯈꯨꯜꯂꯅꯤꯅꯦ ꯑꯗꯨ ꯈꯛꯇꯪ ꯆꯥꯔꯗꯤ ꯍꯥꯏꯕ ꯀꯩꯅꯣ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯊꯥ ꯍꯧꯔꯛꯄꯗ ꯑꯣꯔꯗर ꯇꯧꯕ ꯕꯜꯛ ꯑꯣꯔꯗर ꯑꯗꯨ ꯈꯛꯇꯪ ꯎꯠꯄꯅꯦꯕ ꯑꯗꯨꯗꯤ ꯁꯤꯗꯒꯤ ꯑꯃꯨꯛ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯨ ꯇꯣꯉꯥꯟꯅ ꯑꯗꯨꯗꯤ ꯀꯩꯅꯣꯗꯒꯤ ꯂꯩꯗꯅ ꯁꯕꯖꯤ ꯃꯥꯔꯀꯦꯠꯇꯒꯤ ꯂꯩ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯗ ꯌꯦꯔꯨꯝ ꯇꯣꯏꯅ ꯂꯩꯔꯦ ꯌꯦꯔꯨꯝꯗꯨ ꯁꯤꯗ ꯍꯥꯞꯆꯦꯀꯣ ꯌꯦꯔꯨꯝ ꯑꯗꯩ ꯌꯦꯟ ꯃꯌꯥꯝ ꯂꯩꯔꯛꯈꯤꯅꯤꯅ ꯑꯗꯨꯅꯦ ꯁꯤꯅ ꯑꯩꯒꯤ ꯋꯤꯟꯇꯔ ꯆꯪꯉꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯊꯛꯏ ꯁꯤ ꯅꯨꯄꯥꯁꯦ ꯌꯥꯔꯦ ꯋꯤꯟꯇꯔ ꯆꯪꯉꯁꯨ ꯑꯗꯨꯝ ꯊꯛꯅꯤꯡꯉꯦ ꯃꯃꯜ ꯊꯣꯛꯍꯜꯂꯒꯦ ꯐ꯭ꯂꯤꯞꯀꯥꯔꯠꯇ ꯀꯩꯅꯣ ꯇꯧꯋꯦ ꯁꯨꯄꯔ ꯀꯣꯏꯟꯁꯨ ꯂꯩꯕꯒꯤ ꯑꯗꯩꯗꯤ ꯀꯣꯄꯟꯁꯨ ꯐꯪꯕꯒꯤ ꯑꯗꯨꯝ ꯈꯔ ꯍꯣꯡꯅ ꯐꯪꯉꯦ ꯄꯣꯠ ꯆꯩ ꯂꯩꯁꯦ ꯁꯤꯅ ꯄꯅꯤꯔ ꯑꯃꯨꯜ ꯄꯅꯤꯔ ꯑꯩ ꯅꯨꯄꯤꯅ ꯁꯤꯁꯦ ꯃꯥ ꯑꯩ ꯅꯨꯄꯤꯅ ꯑꯣꯔꯗꯔ ꯇꯧ ꯌꯥꯗꯅꯦꯕꯀꯣ ꯃꯥꯁꯦ ꯁꯤꯒꯤ ꯍꯥꯏꯕꯨ ꯃꯣꯠꯂꯦ ꯁꯤ ꯃꯨꯛꯁꯤꯔꯣ ꯑꯩ ꯌꯥꯗꯦ ꯀꯩꯅꯣꯝ ꯇꯧꯋꯤ ꯁꯤ ꯄꯣꯠꯁꯦ ꯌꯥꯝ ꯆꯠꯀꯠꯅꯔꯦ ꯃꯥꯅ ꯁꯤꯒꯤ ꯃꯥꯅ ꯄꯣꯠ ꯑꯣꯔꯗꯔ ꯑꯣꯟꯂꯥꯏꯟ ꯑꯣꯔꯗꯔ ꯇꯧꯕꯗ ꯃꯥ ꯔꯤꯁꯥꯔꯆ ꯇꯧꯔꯅꯦꯕ ꯃꯉꯣꯟꯗ ꯀꯧꯕ ꯇꯥꯕꯀꯣ ꯄꯨꯡꯈꯥꯏ ꯑꯃ ꯑꯦꯞꯁ ꯃꯈꯟ ꯃꯈꯟꯁꯦ ꯑꯃꯗ ꯆꯣꯡ ꯑꯃꯗ ꯆꯣꯡ ꯑꯃꯗ ꯆꯣꯡ ꯀꯔꯤ ꯄꯤꯍꯧꯋꯤ ꯑꯃꯗꯅ ꯏꯁꯧ ꯂꯥꯡꯉꯒꯗꯤ ꯑꯩꯅꯗꯤ ꯑꯗꯨꯝ ꯑꯩꯒꯀꯣ ꯑꯩ ꯍꯥꯏꯒꯦ let me explain first sigi pani se ama thi de si apps amada na lupa kaya pihori amada kaya pihori amada kaya pihori ade mathang mathang sigi se matang matang loi thi loi ni na ada karam na delivery charge loi lodi loi thi loi kan da si na kwai hong ga na ma order tau ni adu fatra na asing nu pi phang ni se pai adu su hai ni ni adu si hom je ba na ne hom ji da hong phang ye ha ba ko man thola ma ye adu yi ma na hom ba kano asembody 92 people ba 80 something na tara 80 doi doi rabi ena phang do 80 kano coupon su yawe ba ko ꯑꯗꯣ ꯄꯅꯤꯔꯒꯤꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯋꯥꯔꯤ ꯑꯗꯨꯝ ꯂꯩꯕꯅꯤꯀꯣ ꯍꯥꯏꯗꯤ ꯄꯅꯤꯔꯗꯣ ꯃꯌꯥꯝ ꯀꯩꯅꯣ ꯑꯩꯈꯣꯏ ꯍꯥꯟꯅꯗꯤ ꯀꯩꯅꯣꯗꯒꯤ ꯂꯩꯔ ꯆꯥꯔꯝꯃꯤꯗꯅ ꯗꯨꯀꯥꯟꯗꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯗꯣ ꯈꯨꯂꯥꯗꯣ ꯑꯗꯨ ꯂꯩꯔ ꯆꯥꯔꯝꯃꯦꯕ ꯑꯗꯨꯅ ꯍꯣꯡꯁꯨ ꯍꯣꯡꯉꯦꯅ ꯑꯩꯈꯣꯏ ꯑꯗꯨ ꯂꯩꯔꯝꯃꯦꯕ ꯑꯗꯨꯒꯅꯦ ꯑꯗꯨꯗꯣ ꯌꯥꯝ ꯐꯔꯝꯗ꯭ꯔꯦꯕ ꯑꯦꯗꯜꯇꯔꯦꯠ ꯇꯧꯔꯝꯃꯦꯕ ꯃꯣꯏ ꯄꯣꯠ ꯌꯥꯝꯅꯀꯣ ꯄꯥꯝ ꯑꯣꯏꯜꯒꯨꯝꯕ ꯌꯥꯝ ꯍꯥꯞꯄꯦ ꯍꯥꯏꯌꯦꯕꯀꯣ ꯄꯅꯤꯔ ꯃꯥꯟꯕ ꯄꯣꯠꯁꯨ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯃꯐꯝ ꯑꯌꯥꯝꯕꯗ ꯍꯥꯏꯗꯤ ꯑꯌꯥꯝꯕꯗ ꯈꯣꯂꯥ ꯌꯣꯜꯂꯤꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ 80% ꯑꯗꯨꯒꯤꯅꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯄꯦꯀꯦꯠꯀꯤ ꯀꯩꯅꯣ ꯄꯅꯤꯔꯁꯤꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯤ ꯍꯥꯏꯌꯦꯕ ꯁꯤꯗꯗꯤ ꯄꯣꯠ ꯌꯥꯝ ꯌꯥꯎꯗꯦ ꯁꯦꯡꯉꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒꯤ ꯁꯤꯁꯦ ꯑꯃꯨꯜ ꯃꯂꯥꯏ ꯐ꯭ꯔꯦꯁ ꯄꯅꯤꯔ ꯁꯤꯁꯦ ꯃꯅꯝꯒ ꯌꯥꯝ ꯅꯨꯡꯁꯤꯔꯒꯀꯣ ꯁꯤꯁꯦ ꯍꯥꯎꯋꯦꯕꯀꯣ ꯑꯗꯣ ꯁꯤ ꯑꯗꯨꯝ ꯆꯥꯔꯦ ꯃꯌꯥꯝꯁꯨꯅꯦ ꯌꯥꯔꯗꯤ ꯁꯤ ꯑꯣꯏꯅ ꯆꯥꯕꯤꯌꯣ ꯑꯃꯗꯣ ꯑꯃꯨꯛꯇꯪ ꯇꯦꯁ ꯇꯧꯔꯒ ꯌꯦꯡꯕ ꯌꯥꯅꯤ ꯍꯥꯏꯗꯤ ꯃꯍꯥꯎ ꯈꯦꯠꯅꯕꯗꯣ ꯍꯣꯏ ꯈꯦꯠꯅꯩꯌꯦ ꯑꯗꯒꯤ ꯃꯣꯏꯒꯤ ꯁꯤꯒꯤ ꯀꯩꯅꯣ ꯀꯥꯡꯕꯨꯅ ꯇꯦꯁ ꯇꯧꯕ ꯀꯥꯡꯕꯨ ꯂꯩꯗꯅ ꯏꯟꯗꯤꯄꯦꯟꯗꯦꯟꯒꯨꯝꯕ ꯃꯣꯏꯒꯤ ꯇꯦꯁ ꯇꯧꯖꯕ ꯍꯥꯏꯗꯤ ꯐꯔꯝ ꯃꯆꯥ ꯃꯆꯥ ꯂꯩꯗꯅ ꯃꯣꯏ ꯑꯗꯨꯝ ꯄꯅꯤꯔ ꯀꯌꯥ ꯂꯧꯔꯒ ꯇꯦꯁ ꯇꯧꯕꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯁꯤꯒꯨꯝꯕꯁꯤꯅ ꯃꯣꯏꯅ ꯄꯤꯕ ꯑꯣꯊꯦꯟꯇꯤꯛ ꯑꯣꯏꯕ ꯄꯣꯠ ꯑꯣꯏꯌꯦꯕ ꯑꯗꯒꯤ ꯅꯦꯛꯁꯇ ꯂꯧꯈꯠꯂꯛꯏꯁꯤꯅ ꯗꯦꯠ ꯕꯥꯏꯠꯁ ꯁꯤ ꯀꯩꯅꯣ ꯈꯪꯗꯦ ꯑꯩ ꯃꯤ ꯍꯥꯞꯄ ꯁꯤꯗꯤ ꯀꯩꯅꯣ ꯑꯩꯁꯤꯅꯦ ꯁꯤ ꯈꯣꯛꯇꯣꯛꯑꯁꯤꯔꯥ ꯈꯣꯛꯇꯣꯛ ꯑꯗꯨꯒꯤ ꯐꯥꯔꯝ ꯂꯩꯒꯤꯅꯦꯕꯀꯣ ꯁꯤꯁꯦ ꯁꯤꯁꯨ ꯀꯩꯅꯣ ꯌꯥꯝ ꯏꯕꯅꯦ ꯁꯤꯁꯦ ꯅꯣ ꯏꯕꯨꯏꯔꯗꯤ ꯌꯥꯔꯕ ꯑꯗꯨꯒꯤ ꯑꯩꯅ ꯑꯣꯔꯗꯔ ꯇꯧꯁꯟꯕꯅꯦ ꯑꯗꯣ ꯑꯩꯗꯤ 3 ꯍꯥꯜꯂꯦꯅ ꯈꯜꯂꯝꯃꯦ ꯑꯗꯣ 3 ꯈꯛꯇꯪ ꯍꯥꯜ ꯂꯩꯔꯝꯃꯦ ꯗꯦꯠ ꯕꯥꯏꯠ ꯁꯤꯗꯤ ꯆꯥꯡꯕꯅꯤ ꯐꯖꯅ ꯍꯪꯉꯨ ꯏꯃꯥ ꯀꯩ ꯈꯨꯍꯥꯡꯅꯣ ꯇꯧꯈꯤꯕ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯡꯉꯦ ꯋꯥꯎ ꯄꯤꯇ꯭ꯔꯨꯒ ꯄꯤꯛꯏꯗꯣ ꯁꯤ ꯂꯨꯄꯥ ꯀꯌꯥ ꯄꯤꯕ ꯁꯤꯁꯦ ꯂꯨꯄꯥ 50ꯔ 60ꯔ ꯑꯣꯏꯔꯝꯅꯤ ꯄꯨꯂꯞꯇꯨꯗ ꯑꯣ ꯁꯤꯁꯦ ꯂꯩ ꯌꯦꯡꯉꯨ ꯐ꯭ꯂꯦꯚꯔ ꯗꯥꯔꯛ ꯁꯤꯅ ꯗꯥꯔꯛ ꯆꯣꯀꯣ ꯑꯣꯔꯦꯟꯖ ꯁꯤꯅ ꯑꯦꯄꯜ ꯄꯥꯏ ꯁꯤꯗꯤ ꯀꯩꯅꯣ ꯈꯪꯗꯦ ꯃꯈꯥ ꯊꯥꯏꯗꯤ ꯁꯤꯒꯤ ꯊꯥꯗꯤꯌꯦ ꯑꯣ ꯁꯤꯅ 6 ꯅꯦꯆꯔꯦꯜ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯠꯁ ꯅꯠꯁꯀꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯤꯁꯤꯅ ꯑꯗꯨꯒ ꯁꯤꯅ ꯑꯦꯄꯜ ꯄꯥꯏ ꯌꯥꯝ ꯐꯖꯔꯤꯅꯤ ꯌꯥꯔꯦ ꯚꯤꯗꯤꯑꯣ ꯅꯝꯗꯣꯏꯔ ꯆꯥꯛꯀꯣ ꯁꯤ ꯑꯗꯒꯤ ꯍꯥꯎꯗꯣꯏ ꯃꯥꯜꯂꯦ ꯃꯊꯪꯗ ꯊꯥꯎ ꯂꯩꯔꯦ ꯑꯆꯥꯊꯥꯎ ꯂꯩꯔꯦ ꯑꯆꯥꯊꯥꯎ
ꯑꯩꯈꯣꯏꯅ ꯂꯩꯕꯗꯣ ꯇꯥꯇꯥꯒꯤꯗꯣ ꯑꯗꯨꯒ ꯃꯃꯜ ꯌꯥꯝ ꯍꯦꯟꯒꯠꯈ꯭ꯔꯦ ꯑꯗꯨꯒꯤ ꯑꯩꯅ ꯁꯤꯁꯦ ꯑꯣꯏꯅ ꯂꯧꯕꯅꯦꯕꯀꯣ ꯁꯤꯁꯤꯁꯨ ꯀꯩꯅꯣ ꯑꯣꯔꯒꯥꯅꯤꯛꯇꯤ ꯍꯥꯏꯌꯦꯕꯀꯣ ꯀꯣꯜ ꯄ꯭ꯔꯦꯁ ꯋꯨꯠ ꯀꯣꯜ ꯄ꯭ꯔꯦꯁ ꯌꯦꯡꯉꯁꯦ 이거 먹어라. sina offer da offer da lakpa 200 something 어렵니? 바람 오르시고. 바람이 그거 오가닉 타버니는 바람이요. 오가닉 타는 바람이 제가 거의 타오 신도 그래. 아도 다 다양한 게 잘하면 돼. fortune fortune 기수 또 어디 이게 BSI 이거 와이. 이거 와이 이게 뭐만 그냥 타지. 옥토버 타지. 야이 거 아니라고 사람이 그때 아이 시도도 시도되고 아이 이거 와이 타가래. 아이 하와요. 강소리 해리. yen put ha put ne atu ha 풋바도 저 하와요. 시 시더나 시아슬레나 나플레 딜로브라 딜로도 그럴 수 있잖아. 너도 못 기봐. 그러니까 두 맞을라가 거기 뭐 가지고 맞을라 피쉬 하와이 무소리 이거 무소리 와이도 이제 이나 가주 카틀리 sina kaju katli ai na point 1000 hen lo lakhi lakh rồi lupa ma la hape ini mayam tape tu ini ngai lam te ha ku ba ya si ya video rồi con ko ko mi kam yaw ni ke lo hape sin sa pe mà cái đó aldiram sine ko sắp thôi rồi mà ko ei video ko sa ni na không chiên rồi sao đi chiên chao cái gì không muốn cái gì không muốn đâu nè cái tiro bao rồi thế mày làm cái tiro này chị mà thằng chị nó có một phần gì series mà phần chiên đó có một phần gì này ai học phần nó mà phần đi được sao đi hai sẽ được cái tiro piscan à ama ani ogum mani mga taruk kape ko tiro pa pan ni jam lumayan tapi kok itu tuh gimana nggak ngomong mulai apa yang dua oh sini bread jadi oh sini kalau ini pepper tahu kita di house kok bambu nih kisah bambu deh kisah bener makan di sini pun lagi kok makan di sini siapa nih makan di sini siapa makan di alu sini apa makan di alu makan di alu sini apa deh mana bukan kalau di alu kayak jauh nih dong sini makan di pan loh pan nih Iya betul ya, iya betul. Ada lagi next time makan di sana makan di maafin di sini ada lagi itu kayak last dry mango sisi ini guys chicken sisi amchur nih bakwa dry mango powder kalau tau dia pickle sem tuh nih pak moroki pickle moro cobi pickle do 그러니까 이는 한 그는 선지 마켓에 내리 에버고 내가 탐매 샘도에 그는 에네 레디 더가 탐매 봐도 이는 인그리디언트 아니 왓베기네 시세 에네 찌레 암추레라 암추 거보네 누가 시세는 짜 마살라 홀 홀기 프로페셔널네 프로페셔널 아이다 그런 게 아이 작업이도 나도 아이 강도 아주도 상가보이나 아이 그 피클 샘보 나게 ai hujik kano ready da taw thamgrabine bako asengbudi mini trawa kun mutang thamasu ura moi le kholi da to mini trawa kun mutang thamasu yabane ba aduda ina toy karang de chendo lo ma morok ba pe ga ko le to ni tu si se tu smai na morok se takai da thoga mu mai da takhat le bako for 4 piece to eba morok amana aduda sigise sida spices mayam hapchalle ko moi mix kano da dum phangame sabji mandir da dum phangame ko sida hapi se kano do hope to soap haida ne hindi da dia hope to ne aduga methi ne aduga kalonji ne aduga kano ga mustard hangam marudo aduga sise aduga thau hingbo do khara haijallaga smai thame minute rawa ko mutang thamasu yai ko mina tawak ne ngoda si thame aduga sise hojik sahalak toine bako ai khang anobdo adura sahalak lagi hojik hogdore magi process pickle jeni
ꯁꯒꯥꯗ ꯄꯤꯀꯜ ꯂꯧꯗꯣꯏ ꯑꯩꯅꯗꯤ ꯁꯣꯝꯗ ꯀꯩꯀꯩ ꯉꯧꯊ ꯑꯉꯧꯕ ꯇꯥꯎ ꯇꯧꯅꯤ ꯈꯜꯂꯤ ꯑꯆꯥꯔ ꯑꯗꯣ ꯍꯌꯦꯡꯗꯩꯗꯤꯅꯦ ꯀꯣꯟꯁꯦ ꯃꯥꯡꯊꯣꯛꯇꯅꯕ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯁꯥꯟꯒꯗꯕ ꯀꯣꯟ ꯈꯥꯡꯁꯦ ꯁꯤꯗ ꯑꯗꯨꯝ ꯁꯦꯝꯕꯗꯤ ꯐꯕꯅꯦꯕ ꯁꯤꯁꯦ ꯑꯗꯨꯗꯣ ꯑꯩꯗꯣ ꯁꯤꯗ ꯑꯣꯏꯅ ꯁꯦꯝꯃꯨꯔꯦ ꯋꯥꯈꯜꯁꯦ ꯑꯣꯏꯗꯗꯅ ꯍꯌꯦꯡꯗꯩꯗꯤ ꯃꯥꯡꯊꯣꯛꯇꯅꯕ ꯁꯤꯗ ꯑꯗꯨꯝ ꯁꯦꯝꯖꯜꯂꯣ ꯍꯥꯏꯕꯗꯤ ꯊꯥꯎꯁꯦ ꯁꯥꯍꯟꯕꯩ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯗꯣ ꯁꯤꯗ ꯑꯗꯨꯝ ꯁꯦꯝꯃꯒ ꯁꯤꯁꯦ ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯈ꯭ꯔꯕꯅꯦꯕ ꯆꯥꯃꯁ ꯑꯃꯃꯨꯛꯀꯤ ꯆꯥꯡꯗ ꯆꯥꯛꯀꯧꯕꯗ ꯄꯨꯅꯕ ꯈꯣꯡꯄꯥꯛꯁꯦ ꯂꯩꯔꯤ ꯆꯥꯛꯀꯧꯕꯒꯤ ꯄꯨꯅꯕ ꯂꯩꯔꯤꯅꯤ ꯁꯤꯁꯦ ꯂꯨꯄꯥ 140 ꯄꯤ ꯈꯣꯡꯄꯥꯛꯁꯦ ꯆꯥꯛꯀꯧꯕꯩ ꯄꯨꯅꯕ ꯂꯩꯔꯤꯕ ꯑꯗꯨ ꯀꯣꯏꯁꯟ ꯑꯝꯇ ꯀꯩꯅꯣ ꯄꯤꯀꯜꯁꯦ ꯆꯥꯅꯤꯡꯉꯤꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯣ ꯑꯩꯗꯣ ꯍꯥꯏꯔꯣ ꯑꯩꯗꯣ ꯃꯣꯔꯣꯛ ꯌꯥꯝ ꯆꯥꯅꯤꯡꯉꯦꯕ ꯑꯩ ꯃꯣꯔꯣꯛ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯗꯤ ꯍꯥꯎꯇꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯣꯔꯣꯛ ꯃꯦꯠꯄꯒꯨꯝꯕ ꯌꯥꯎꯗ꯭ꯔꯗꯤ ꯑꯗꯨꯒꯤ ꯑꯩꯅ ꯁꯤꯁꯦ ꯃꯣꯔꯣꯛ ꯌꯥꯝ ꯈꯔ ꯁꯥꯗꯦꯕꯀꯣ ꯑꯗꯨꯒꯤ ꯁꯤꯁꯦ ꯃꯤꯅ ꯄꯨꯔꯛꯑꯦꯕ ꯊꯕꯛ ꯃꯐꯝꯗ ꯑꯗꯨꯒꯤ ꯑꯩꯁꯨ ꯁꯦꯝꯒꯦ ꯇꯧꯕ ꯁꯤꯁꯦ ꯌꯥꯎꯔꯗꯤ ꯃꯣꯔꯣꯛꯇꯣ ꯌꯥꯝ ꯁꯥꯗꯕꯅꯤ나 ꯁꯤꯁꯦ ꯈꯔ ꯈꯔ ꯆꯥꯔꯗꯤ ꯐꯩꯗꯅ ꯃꯣꯔꯣꯛꯁꯤ ꯆꯥꯗ꯭ꯔꯗꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯥ ꯌꯥꯗꯦ ꯃꯣꯔꯣꯛ ꯀꯛꯄꯗꯤ ꯃꯣꯔꯣꯛ ꯆꯥꯕꯗꯤ ꯐꯖꯔꯕꯅꯤ ꯃꯥꯒꯤꯁꯤꯁꯨ ꯃꯣꯔꯣꯛ ꯑꯗꯨꯏꯁꯨ ꯃꯣꯔꯣꯛ ꯂꯥꯎ ꯆꯥꯔꯗꯤ ꯂꯥꯎ ꯂꯥꯎ ꯁꯤꯗ ꯁꯤꯁꯦ ꯌꯥꯝ ꯂꯣ ꯐ꯭ꯂꯦꯝꯗꯀꯣ ꯃꯤꯅꯤꯠ 25ꯃꯨꯛ ꯊꯝꯕꯤꯔꯒꯦ ꯑꯗꯨꯝ ꯊꯝꯕꯤꯔꯣ ꯃꯤꯅꯤꯠ 25 ꯊꯝꯗꯣꯏꯅꯤ ꯀꯩꯅꯣ ꯑꯗꯨꯒ ꯂꯥꯁꯇ ꯀꯩꯅꯣꯗꯣ ꯆꯥꯏꯁꯤꯟꯗꯣꯏꯅꯦ ꯉꯁꯥꯏꯒꯤ ꯄꯥꯎꯗꯔꯁꯤꯡꯗꯣ ꯁꯤꯒꯤꯗꯪ ꯆꯥꯛ ꯑꯗꯨꯝ ꯆꯥꯗꯦꯕ ꯆꯥꯛ ꯆꯥꯕꯗ ꯑꯗꯨꯝ ꯄꯨꯊꯣꯛꯑ ꯆꯥ ꯌꯥꯔꯦ ꯁꯤꯁꯦ ꯑꯩꯅ ꯐꯦꯡꯕꯗ ꯏꯁꯤꯡꯁꯦ ꯑꯩꯗꯤ ꯆꯥꯕꯤꯔꯣꯏ ꯁꯤ ꯃꯈꯨꯝꯁꯦ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯊꯝꯈ꯭ꯔꯒꯦꯀꯣ ꯌꯥꯔꯦ ꯃꯤꯅꯤꯠ 25 ꯊꯝꯃꯒꯦ ꯀꯦꯃꯦꯔꯥꯕꯨ ꯑꯩ ꯎꯔꯦꯗꯣ ꯀꯦꯃꯦꯔꯥ ꯂꯪꯃꯟꯗꯅ ꯌꯦꯁ ꯂꯣꯏꯔꯦ ꯂꯣꯏꯔꯗꯅ ꯊꯣꯛꯂꯛꯂꯦ ꯃꯕꯦꯝꯃ ꯃꯆꯥꯏꯗꯤ ꯑꯃ ꯊꯣꯛꯂꯛꯑꯦ ꯂꯣꯏꯔꯗꯅ ꯃꯥꯒꯤ ꯀꯩꯕ ꯆꯤꯂꯤ ꯄꯤꯀꯜ ꯋꯥꯎ ꯊꯝꯒꯦ ꯋꯥꯎ ꯑꯩꯗꯤ ꯁꯥ ꯆꯥꯅꯤꯡꯗꯦ ꯋꯥꯎ ꯆꯥꯅꯤꯡꯗꯦ ꯀꯥꯏ ꯆꯥꯗ ꯃꯥꯜꯂꯦ 모로네 모로 많이 모로 같은 이미지고 완전히 가오대라 예스 제시를 보여보다 이 살이가 좀 하고 하겠네 야나 kan dia siap lagi tu mali ama sai ni damai ni 이 호텔 야로예 홀랍디에 뭐지 그래 봐라 비가 아마 지자르죠 사이드 아유 어디 시간이 되면 돼 그냥 암추인 거 암수 레진 암추 맹고 powder 해놓은 거 같다 참 하도는 갖다 놨구나 그래도 나쁘야 그냥 시작이 그래 어떡하 시작할 자이게 흘러오다 내가 이거 자리야 쉐 굿크래스 사이로 사이로 시 암추 짜이션이래고 잣 마살라 아무 짜이션라게 사리가이도 좀 짜이비더니고 매am 이거 차이다 사리가이도 짜이로 하이베네 video dia boleh memang merupakan yang puas. Mana yang mana tu ha이베네 Enggak mikir kok ini bisa dengar. Siapa ya tuh? Siapa dia sih kayak gini? 시 잉더라가 좀 짜봐 야래 꾸리가 좀 탐봐 야래 거 Kum jawab lah kok. 통화 버려 Kum nomor berapa? namanya cat masalah habis itu Ini luar ya. Ini pikir luar ya. ya sudah Oke. Ngam, ai pickle xem bao lồi đây Morok pickle Sini kok Video sila sila lagi mayam saida mayam senungai nungai lebih ramu kok Thang video dong theng nasi Bye bye Bye.